Midyang tabiru punong putaram noksari social media matam sangna sinabana inkhalaliba nahasingda anxiety depression nahanba yai haba hiramasida paudamo taminasi matam sangna social media sinabana inkhalaliba nahasingda social withdrawal anxiety natraga depression narakpa yabagi sang yamna wangi hana anobi study amana hairi social withdrawal anxiety and depression hairiba manungda losenna leiba puning wakal ga mari lenaba laina makhala humsi nabagi sang si Facebook Instagram Twitter amadi atopa social media sing nomoda pung taruk tagi hena sinaba sahi tarali thoi dagina tara manga phawgi manungda leiba inkhalaliba naha singdana saruk ahum heli hana researcher singna JAMA psychiatric koba journal amada phungdokri social media sinabada matam hena lawribagi mati inkhalaliba naha singda anxiety amadi depression narakpa yabagi sang hengala I habisi yamna mayek singna khangle haina study dugi magok tombu researcher oriba Baltimore da leiba Johns Hopkins Bloomberg School of Public Health ki Dr. Tamliba Kira Raim na phongdokri asiguma inkhalaliba naha sing asita saruk mari hena internalizing amadi externalizing mental health problems sing thengnarakpa yabagi oithokpa lai externalizing problems sing di ngangna buwawa atopada karim kathaina ganmana singba asini study dugi researchers sing aduna kumja lisingani ga tarahum doidagina lisingani ga tara turuk phawgi manungda pangthokkiba inkhalaliba naha lising taruk ka chatruk romna saruk yaba survey amagi data sing nainarami saruk yakhiba naha sing dugi manungda chada tarate yaudabana social media sinade haiba thengnakhi sahi kuntrani thoi amana social media da nomagi pungkhai madagi tana sijinei haikhi chada kuntrama thoi amana nomada minute kuntra dagina pung ahum phawgi manungda sinei haikhi chada tarani thoi amana pung ahum dagina pung taruk phawgi changda sinei aduga chada nipal amana nomada pung taruk dagi hena sinei haikhi makhoi sing adugi manungda social media sinabagi chang henba sing aduna anxiety depression amasung tongana tare haibi wakal pokpana singba problem sing thengnabagi chang helami pudamona social media sungsin sinadaban ha sing adudagi nomada pungkhai madagina pung ahum phawba sinaban ha sing adudana internalizing problem sing thengnabagi chang saruk ani helami nomada pung ahum dagina pung taruk phawbagi chang da sinaban ha sing aduda saruk 2.5 ki chang da helami aduga nomada pung taruk tagi hena sinaba sing adudi internalizing mental health problem sing thengnaba yabagi chang adu saruk ahum hena helami hariba thawong asi internalizing amasung externalizing problem animak thengnaba naha sing adu su sam manana thengnai haina researchers sing aduna haiki adubo externalizing problem thengnabaga social media sinabaga ani asi khaktangi marakta leinaba mari adudi arepa ma khangdri researchers sing aduna haiki nomada pung ahum dagi hena social media sinabana inkhalaliba naha singda pungning wakhal gi laina narapa yabagi khudong tibi hengalai rayam na haiki atop state singda su hairiba thawong siga manana phangkre adubo inkhalaliba naha singda social media na siguma piriba saitheng asi kari maramdagi no haibidu mukti kanamatana sapchana khangmangamdri social media sine inkhalaliba naha sing asida atop singna mangondagi nungaiba madi haba heli haiba aran wakhlol ama sagathan bagalonena masage oiba sauthoksa adu manghan khiba maramna asiguma phiba masi laganba oiramba yai haina su mahana makha taki rayam na haiki aikhogi punsida awaba kaya thengnarabasu social media dadi yamna nungaiba malhanba yai social media matam yamna sangna sinaba naha sing asina atopa miyoi singdi yamna nungai na hingli haina khanbadagi loinana makhogi punsida thengnariba khudongchadaba sing adu yamna phibam soksilaboi khalli study edu da phanglakhiba sing asi atopa study singda manai adu bosigum technology sing asina miyobegi mut amasung puning da kayamu yamna chaitheng pibagi haibadugi matangdadi yenaba kharati lairi haina thijinba da yawda University of Petersburg Center gi postdoctoral associate Dr. Cesar Escobar Bhairana phongdoki social media sinabagi matam khaktangna miyobeda piba chaitheng onnabagi pambai oina study is the scenery asida yanadaba kayasu lairi khudamona mamangda sathakhiba research sinariba social media site ki masing sisu problem ama oi hana uli site ama ne dang sinabaga site tarama thoi tarani thoi sinabaga mutta effect pibagi sang adu manade hanasu mahana makhata na phongdoki mahakna hai miyoi amana sinariba social media platform amasung social media da miyoi dun utliba lamsat adusu miyoi eduki mental health issues singi indicator ni sathari study si observational study oibana social media ka puning wakhal gi laina sing lainari bamari adu karama maikai da leiribano haibdu sapsana haiba ngamde
social media sinabana mental health oihalakpa oiramba yai natragana madugi ona tainabada asiguma pungning wakhalgi problem leiba naha singasi social media da hena laisu ganbo oirambasu yari amabu oire social media kan inkhalak liba naha singi pungning wakhalgi laina ga mari amadi lainari haibasi madi senglei aduna mama mapa sing amadi angang masana su section ma mathau tari aroi badang asigi paudum gi video yengbiru punumapu thagatchari